Imens Paodam tabiri basungbo yumnam Anuradha Devi na ikonona kurumzari. Hauze Maroiba Pauda. Kuntrani Suba Manipur Language Day Thoron State Thakta Pangthokre. Yellow missing Tangdu Laitana Hinzana Palengana Yawal Lup Singa Wadisano Highway Wakat Kongsang Nasidiki Sansan Bahokre. Mama Oibising na Hingdagi Kutang Sara Henbeke Kongsang Sansan Naba Wadip Lokre. Loinana, Hauzik Toliba Irang Asigi Matanga, Maite Shinakari Togata Habiki Matanga, Kanane Navagita Pangtokre. Hauzik Pausan on Epizadi Manipugi Tonga Mama Singda, Nasi Kuntrani Suba, Manipuri language dege Thoram Pangtona Kray, Thoram Asigi Sarukama Oina, Literacy, Amadi Cultural Organization, Taratarian Punsilaga. Semba Manipuri Language Day State Level Celebration the Committee na ngasi iboyama sumanglela sangle da pangthoki Tauranga Marilena Manipuri Language Day State Level Celebration the Committee ke convener Lehau Thabam Charachandrana permission the high Manipuri Lona Nipan Suba Sadunda Janbage Parliamenta pass dokiba numita asibuning singduna Thoramba se pangthokpani Leiba ki irang na maram oiraga mapung phaba Thoramba ama oidrabasu Mamalonbu Nungsi Jabakiana Sarugyari. Aikogi Imalonta Amadi Mayek Asi Aigi Ithau Dang Mangne Kanduna Mangan Bayade Haibege Wakalon Adu Tamoy Shengna Kanba Matautai Amadi Tamoy Shengna Nungshiba Tangai Pati. Luinana Lamdamasada Lady Bapurokiagi Lon Senka Asishu Jakadan Batai Haidiba Lon Senka Asi Jakalapa Matamda Manipuri Lon Asishu Tuna Jaminarakani Haiki. Ngasigi Thorampa Aduda Longjam Soy Chandra Singh, President Manipur Sahitya Parishad Impal, Huidem Bihari Singh, President Cultural Forum Manipur, Nauribampa Indramani, President Naharun Sahitya Premi Samiti, PH Gunnar Chandra Sarma, lifetime President Manipur State Sumanglela Council, L. Surjakanta Sarma, President Film Forum Manipur Amadi, Said Ahmad, President Writers Union Impalna, Taramapur Singh Oina Sarugyaki. Imaro namasong aikogi imaro na sing giliba mayek ani magse masi mangan bayadi aikogi masina aikogi ngasi saban churong punamakta aikogi sakdam jina kador bani siga loinana Manipur leriba singmi singi haibadi aikogi punna isinna wariba singi lon singse masi su saban anbatai masi saban tragadi aikogi ipak amada aru sing ipak amu hengaradi singdagi laiba iput sing Isian sino masih apa petik saba nanti isian dom pajaran yang tina jalan namun sangi cuma itu na Loan ginimeter lakwa matamda ima loan ningsing bakak natana Manipuri loan da kaktege oiba policy ama semdana hauzag lairiba loan ki phibam asidege hana chokana ba hona batangai phadre haiba Manipur University of Culture MUC ke Umanglai Harawa Department ke Assistant Professor Dr. Thonauzam Rohi Chana Pondorakle. Wapama Singasi Department Asina Pamiba Piri Itildo Leba Extension Campus the Pantokeba Contraniturak Suba Manipur Language Day ke Thoram da Pondokibari. Pangtokiba Thorampa Aduge Matangda Wangaladuna Department Asige Assistant Professor Dr. Thonauzam Rohi Chana Hai Manipuri Lona Nipan Suba Sadunda Sanba Haivasi Aikui Kudingi Software Saningai Adubo Loan as a classical language da Janbe Yabage Kanglun Suna Yoraba Loan Tama Odibini Hausik Ladiba Manipuri Loan ki Pibam Asi Maikai Ani Tongna Yang Bayai Maikai Amada Yamna Sapana Lady Haina Yang Bayarabasu Atopa Maikai Amadadi Tambangam Daba Yamna Nungai Oiba Pibamba Amada Lady Higher education da loan asage fida yamna pikpagum tauri
NEP shu laklabanina imalon si chaukhana bagidamata NEP da thamliba pandam ase mai pangnaba aikhoi khudingna honaba mathumta higher education da manipuri lon phida chauna lainana bagidamata aikhoi khuding amato oina punsinduna honaba matam oire amarom da loan bunungsiba kayana loan gi numit laklaba matam da khakta function tawbagi mahuta manipuri loan ta khakta gi oina policy ama semdana hena chawkhanaba loan gi oina commission ta ama semnaba honaba tangai phate haiki ngasigi thorambadada MUC gi department of umanglai haraubagi head of department Dr. Oinam Binarano Girls faculty Mutumb Manitont Department of English gi assistant professor Dr. Irom Robin Roy yauna mahiroi kya sarugyaki 7th Foundation Day come 32nd Manipuri loan ge numit Manipuri Youth Front Assam Mipa Kasar Assamna Sinduna Mipagi Tarit Suba Mabokumat Thaurangaloinana Manipuri loan India gi Nipan Suba Sadunda Sankibagi Kuntrani Toirak Suba Manipuri loan gi numit ngasi Assam gi Polyapul da Leiba Polyapul Community Hall da mapungphana pangthokre ngasigi tharambadada Manipuri Language Protection Coordination Committee gi Chairman Dr. KN Chan Singha Manipuri Youth Front Assam Mipagi President Thangzam Brojan Singh Manipuri Department Council Assam ge Chairperson Amrina Singha Assam Civil Service ge Retired Additional Secretary Arambam Nandababu Singh Assam Manipuri Mairapaibi Apanbaluke President Benny Mishra Theatre Executive Yumna Indra Babu Manipuri Chanura Khorzege President Jayanti Devi Sunrise English School Polyapulge Principal Salim Nongzaina Mathaksina Chief Guest President Special Guest Amadi Guest of Honor Oina Sarugaki Tharomaduda Sarugyakiba Mioyana Mipana Mamangaida Tokiba Maman Laidaba Tongan Tongan Ba Tabak Thoram Chako Thorang Singe Matangda Amadi Manipuri Lonta Asebo Tungkoina Mangdana Sangnadaba Lonta Ama Oina Lehonaba Amadi Londa Asigi Pazaraba Nungi Wahi Wata Apa Pata Naching Basingi Matangda Wangaki Tharam Duda Matam Kiagi Mamandagi Mipagi Tabak Thoram Singda Natana Tongan Tongamba Tabak Thoram Kiada Saruya Kibi Amadi Tongan Tongamba Lukiada Yauduna Lamdam Asibu Chaukanaba Honabada Chauraba Todang Lokibi Ima Sanatu Bidebibo Miamgi Ima Haiba Mington Piduna Ikai Kamnabo Utpa Oina Sol Inapi Amadi Momento Piduna Ikai Kamnaki Tharomadugi Matangda Manipuri Youth Front Assam Mipagi President Thangsam Brojan Singan Haikibada Manipuri Imalont Asi Lisang Machamapan Maruputra Matoi August ke Tangkunda India Government ke Sakhanglaba loan singi manungda chanke asigumlaba India government ke sakhanglaba loan singi manungda chaliba Manipuri loan ase aikhoi khudingna hena sakhunaba honamina se haike ngasi ayupung omlom tabadagi pung tarumakai taba phawa Imphal West ke Paso Police Station ge manung chanba Moidang Pok Khunjau Village ge Moidang Pok Mamang Leikai Moidang Pok Mayai Leikai Moidang Pok Maning Leikai Moidang Pok Makha Leikai Moidang Pok Awang Leikai Moidang Pok Ahibam Leikai Amadi Moidang Pok Joypur Leikai gi Yumthong Chamridom Koishinduna Imphal West SP gi Miang Makada Additional SP Operation Imphal West na Luchingba SDPO Imphal West Pasoi Police Station gi Timsing CDO Imphal West Special CDO Khabishoi Imphal East CDO Imphal West ke Women Police E109 CRPF Battalion Monsangai Amadi C170 BSF Battalion ke Platoon ani yauna search operation chathakre search operation aduda nupi chamapan nupa chatret punamyo lisang magar chatrok verification tokhi search operation aduda and robitro SDC Salampa amasung I am Suraj Singh SDC Lilong Chajingna Deputy Magistrate Oina Sarugyaki ngasi sathaki basas operation ta aduda mipami pontobagi thabak lekhide amadi kunja singna chathaki basas operation aduda mating so pangke hai
Indigenous People Organization Manipur ipomna sinduna yellow missing tangdu leitana hingzanaba lengangna yawlup singa warishano haiba protest demand ngase Bisnupur district ke wangu terakong gram panchayat ke manung channa leiba wangu naudakong ke ima leishna ge sanglen da hodokre. Indigenous People Organization Manipur ipomna sinduna wangu Naudakongge Club Maira Paibi Amadi Miamna Sarugyaduna Pangtokiba ngasi protest demand aduda Miamna hold dialogue with revolutionaries, protect indigenous peoples, sap territorial integrity of Manipur haina thaba placardsing paibagaloinana akanga ahi wangangroi kayana hojag oiriba Manipur ge phibamba asida Manipur ge maitei yawol lupsingna lengaka wari sanabaki tangai padaba singe matagda wapang ke apangdona ke ngasi protest demand aduda saruk yaramba aduda ipongi president advocate yunam debatatna phongdorakpada Manipurda matam sangna lemina raklaba kuke purubna maitei singda khangakna landarakpa asina ipongi wakhalonda Manipurda maitei singe protection leitre law enforcement agency singna aikhoibu ngapi sembiba ase thajaraktre maram asina Manipur Miyambo Ninka Tamanaba Ladiba Yawol Loishimbo Aikoge Marakta Lehenduna Aikoibu Ngapi Sembibada Saruka Yahanaba Lengaka Makoga political dialogue Amatauraga Makoisu Tung Koina Hingzaba Yanaba Lambi Amaya Pio Haiba Wapamba Asida Yumpam Oiraga Ngasigi Miampunna Wakalta Minabagi Taram as a Pangto Sabani Asigumba demand ase pangdriba phawba Manipur ge mafam atai da so makatana thoramasi pangthoki gane ipomna kuta khulai paiduna ningtamba talibar singge mayokta lepsabana jade ningkha tamba tanbada ayepa apanba amata pijabalai jade aikoi ge miengda ningtamba talengai manungda aikoi amata henglamda bataragade ningtamba tanbage kanaba amata leitre haina khalle Kanagumba Singnang ngasi pangthok lepa wakal taminabagi tharampa asina laloba singka punamaka loina lengakta surrender tawkhidore haina sandopa sutai surrender taw haiba nate surrender tobaga political dialogue tobagi gamna khedai ningkha tamba haiba singna tongana thamkhraga hojik leiriba phibamba asida ahanbada aikhoigi lamdam asibo tangdu leitana leiba haibasi yamna mathautai Tangdu Laitana Hingzanaba Lengaka Lalowa Singa Wari Sanaduna political dialogue Tauraga Aikhoigi Pibam Ase Hana Semause Haibagidamag Ngasagi Thoram Ase Pangtok Sabani Haiki Aduna Ujileba Pimchida Sovereignty ni Katamba Haiba Pahundura Tuanba Waraga Hanbata Ikoji Hani Himbasi Ikoji Kogilandamsi Tangduletan Hingzabasi Sian Matokta Aduna Maruina Masiki Tangduletan Hingzabang and Nanavi Dangtane Ikoina Sarkarga Alholibusing Asiki Merchida political dialogue Tobu, Nomekana Lepiu, Ikoki Pibamsi Hana, Sema Matokta Habisi, Conservative Ikoina Sigo programs. Took 7. Ngasigi mipamadu da sarugya KBS sanahana phongdorakpada ipomna ngasidege hoduna sangseleba khongjang ase yamna mathokta khongjang amane loinana lengana sulamda masada leideba maiti shinge lalolup singa atuba matamda wari sabituna makhoibu mausage punsada hanzalagnaba amade purub asibu kannaba thabak paikhapi haike Indigenous People Organization Manipur ipomna sinduna yellow missing tangdo laitana hingzanaba lengangna yawolup singa wari sano haiba protest demand ge tharamba ase ngase kaksan district ki charian khunsau ima panthobi sanglenda supang thoke tharomatuda charial chandan popi tangjeng napat pangaldabi kulakpat Pombikok, Tobaltabi, Lengang, Mangzinga Amadi, Nungi, Klaba Amadi, Maira by Wisina Sarugaki. Haying Assembly Session Pangani Haina Sargage Cabinina, whatever Lokiba Atuke, Ayaba, Hausapawa, Governor, Piraktriba, Asina, Lamda Masada Constitutional Crisis Ama, Lakatra Haibaki, Jinnabalay Haina, CLP leader, Okrambi Ibobina Pondokre. Manipur Pradesh Congress Committee na Sinduna, Hanaki Prime Minister Laikhidraba Raja Gandhi ke Umbutang Mapansuba Mapokumand Thauram Sad Bhavana Divasda Sarukiyaduna, Maunahai,
lamdam asida thokleba wathok asige matangda sarkarna assembly session kauduna asot asetpa phirep ama lawgadabani haina miyamna amadi Congress party na hanadigi haiduna lakpane Constitution ge matungi ina tha taruk khudingi assembly session phangmadabani masige matangda cabinet na decision lauduna August ke tangko mathoida assembly session phamnaba warep lauduna governor ke ayaba lawnaba pising khrabasu hauzik phawa maduge ayaba pirakpalei 3 hairiba asina constitutional crisis ama lakatra haibagi mi paibalei niyam ge matugina assembly session kaunaba cabinet na lokhiba warep adu numit 15 ge mamag governor na khangalakadabani adubo hauzik phawa ayaba piraktriba asi hanna amta thengnatri haiki ngasi pangthokiba sad bhavana divas ke matangda mahana hai Rajiv Gandhi na oina India ke prime minister oiduna apunba bharat ama oinaba honaramba achangba mioi amane mahana bharat apunba ngangnaba honabada leikidabane mahana prime minister oiringai matamda yumthangnariba leibak singa abhaba mari thamduna nungse sanana laiminanaba kanna honazaramba amakhakni haina singthaki constitutional mandatory hoiba tha tau ki manung at least business khara yamna leragana khara koina phamba aduga business yamna leragana nini da orsu humni da orsu phamgadamni dugumu state cabinet decision lawraga governor da madugi ayaba pibiro house hana sainadai adjourn tawjibani prologue tawkrabani governor na clear 15 days ki mamangda Sumun tau gudam ni adu hujud pawam madu cabinet decision orga Raj Bhavan da governor ga ayaba hujud pawam pidi hai adu machine kari lakadoi bano constitutional crisis amal lakadra lawai da hai do akhang ahi singa hujud te hona nari bano adu ajoina ata si werani hai bani madu di government da hangi bane hena khani do khoi wakhanda di mashi kaino tawra constitutional crisis le hendabna hena agani haidra lairani haije bagi wana chedi le hendabna hena le bak interest da agani haidra Taramadada Sarugyarathana MPCC ke President Mega Chandrana Hai Sarkar asage governance leitabadagi ngasigi lamdam asida tholeba wathokasi oibani sarkarna tawgadaba thabak tawraktaba amadi makhoi ke responsibility lawgatabagi sagalakpa macha macha kyana oirakpa phibamni haina marancheki ngasigi tharamadada MLA Singh hanage MPCC ke President Singh MPCC ke Office Bearer Singh Youth amadi Mahila Congress ke Luchengba Singh loinana Sevadal ge miyokyasu sarugakhi tha ahum makhai pharaklaba Manipur ge wathokase paliba BJP sarkar asina santi puraknaba honade haina CPIM ge General Secretary Sitaram Yechurina Maran Shekre. Communist Party of India Marxist Manipur State Committee na Sinduna Manipur Press Club Tapangthopa the danger of communalism biggest challenge to the secular democratic Republic of India Haiba Hiramda Nomagi Oiba discourse the CPIM ge General Secretary Sitaram Yechurina Wangangki. Tharomasigi sadukama oina paumisinga unabada mahangna hai thokliba wathokasige warishindi tongan na laidiba nakal animaki mihutsinga wari sanabane masi India da hoki bachahi humbudra manga rom asida issue kya solve tawduna laklaba amane adubo tha ahum makhai helaklaba asipawa center amadi state lengak asina masigi thabak paikhatpa ude hiram asigi matang da su parliament ta pukatuna national amati state level animakto opposition party ladiba nakal animake stakeholder singa punna phaminaba thabak lokhap minaba kyarak haikre adubu ngasi phawa kari sutawdana sarkar asina thokliba wathok asi hena sauthok hanba pamlagadi khangdre nataba taragadi masigi lamsi asi
natana atopa waroshinta puraknaba lambi leite haiki ngasigi discourse thorapa aduda mahana paliba BJP sarkar asina nakal amagi miyengda leiriba institution sing asi makhoigi khubam nungda paishilaga sanari haina maran sikhi. Please call meetings of all the opposition parties, talk to them, take the resolution, call all the conflicting interests and discuss with them. This is the only way in which conflicts have been solved in the last 75 years in India. The first precondition is ensure through these discussions that this violence stops. Then proceed with the discussion. That is what we are appealing. You start the process. It's not the question of taking sides. The question of start the process. 3.5 months, the process has not begun. Kuki narco terrorist sing marupangna mothana balamdama asida chahi se agya dagi lemina rakliba sing amato oina punsalase haina United Political and Social Forum na phongdorakli ngasi Manipur Press Club ta pangthopa pamisingo unabada forum ba asige media coordinator Motum Robin Rona phongdokliba thokliba irang asige matangda sarkana santi purakadaba manba wafam khara thamlaga tumina leishin khiba angang machada ngamau bijaraga themba mamba thongka asina kaidamungda lamdam asida santi purapangamloi paliba center amadi state lengangna nakal animakta themjin biu amadi santi langnaba henakana honabiu karigumba sarkar asina honadaba taragadi civil war tholakpai yai masida tanatana world war tholakpasu yai. Aina haizanibudi sugumba nungaitaba mayam ama akhoi mangsa uraba thobu oina thoa leirabadina akhoi Manipur da leiriba kundamnariba yahongi sing haitare kudamoina akhoi maitai pangal sing maitai sing aduga naga sing nau sing naga nataba asidagina chahi mayam mangde leiraba atopa sing haitare ko akhoi si amatuina kusunarakanda apunbagi saktam thugairaba mipung pudimok sibiche chati pudimok sibasi akhoi yeknabuni nakadakanda akhoi mayokta akhoi kari karamba labung sakchalakanda haiba kenosi chathari labung si basi mangal sige apunbagi saktam thugaibasi thingor sige hausi basi akhoi hausi ka hausi bak kari ko makham dikhanna batawdana punsinnarakanda basi basi ki dan se akhoi changminna ba mayokta basi darkar oye basi ai dega mangda aisage People Protection Force Irengbad ge volunteer sing amadi marapai bisinangasi ayu yungang bottle case mari paraba matungda haidukna mangang kre haiba yungang sing asi thangadagi housing na palenda leiba laistamba abedevi apokpa el zoigamana khongzom dagi palenda yonana ba palentu thawal semba auto rickshaw number na MN02 A5068 purakpane auto asige mapuna sora mamang dagi Ningkai Bump, Ibocha, Apokpa, and Basirudine. Makoina Yusingdu, Palenda Puna by Irengban Lambi Pauragalakpage. Ayukipong Mapalom Tabada Pakibane, Parabay Yungang Sing, Haidokuna Mangan Kre. Kangwinasi Ngasigi Manipur, Hayengna, Karamba, Highway Hiramda, Miam Punna. Wakal taminabagi tharampa amangasi Kaksang district ke manung chana leiba lamjau mayai lekai gi ima panthobi sanglanda pangthokre lamjau apunba mayapabi lop amadi peacekeeping and protection committee lamjau nisna na pangthokiba tharampa aduda lamjau apunba maira paibi ke president y ibeni peacekeeping and protection committee ke president TIC ipomcha amadi mayeng lamjau gram panchayat ke pradhan urikhumba narjit yauna maru aiba miyo kyana sarugakhe Tharamatuda Sanaleba Pausegi editor Hemanta Kumar Ningombam World Meitei Council Manipur Unit ke President U Kunjo Social Activist Thonawzam Brinda Amadi Social Activist Ningthausa Lanchana Akang Ahi Wangang Loising ko aina state asida ngasi thokleba lan asige matangka amadi lan asig matawkaramna mai pakadage haibige matangda miamda wangangke London Finance Director Oidba Aduga India ge Wangmada Leiba Manipuri Singna Punsilaga Semba Knowledge Exchange Network Ken Boston USA ge President Biswajit Okram FCCA CPA Amasung
King's College Hospital London da home hemodialysis ke deputy manager oriba yengkom ningon Bizanti Okrampa Aniki Chahi Nauribi Machanupi Ani Babin Okram Chahi Tarataret Sorna Okram Chahi Taramanga Amasung Machanupa Lamnganba Okram Chahi Tarahumdoi Ohumna London da Laiba Mamanabi Mamanaba Singdagi Mating Pirakpa Sampam Ngasi Kaksang Sumak Lekai da Laiba Kalyanda Asramda Hamba Relikem na Mating Pangkre Babin Sorna Amasung Lamnganbana Apokpa Bisorjit Apokpi Bizanti Amade Ziban Hospital Kaksangi Managing Director Dr. Yangkomba Asokumar Gapuna Laktuna Rally Camp Adabuchala Riba Peace Committee District Administration Kaksangi Vice President Yangkomba Nile Chandrada Sempa Madhu Krishna K. Loinana Knowledge Exchange Network Maiketagi Piron Karasu Kusina K. Sona Okram na Pongdorakpada Maitri Singna Manipura Laiba Christian Singbo Otbinai Bide Haina Lana Pau Sandutuna London da Laiba Sir Singda Kuki Singe Matenka Pangna Bapatan Kongke Maitei Singna Manipura Laiba Christian Sing Otbinai Biba Natte Haina Singdopakaloinana Makoiki Skunda Festival Tawa Madamda Awa Ana Taraba Maitei Singida Bagda Mateng Pangbiyo Haizatuna Madudagi Panglapa Sempamado Relikemba Asida Mateng Pangbalakpane Haike Knowledge Exchange Network President Bisozeta Okramna Pongdorakpada Knowledge Exchange Network and Boston USA na Manipura Toglebe Irang Asigi Ipau Miko Kuding Senatuna Yang Sili Loinana Awa Ana Taraba Singidamagda Angamba Mateng Taraktuna Relic Camp Singda Mateng Pangduna Lagli Hausit Toliba Land Asida Nomagi Land Kaktanatana Propaganda Ge Land Asisu Yamna Maroi Kuki Singna Mangsona Plan Tautuna Aranba Wapam Kia Malin Sin Batungna Sandukiduna Malimgi Meeting Ayamana Makwina Achumba Oiraboy Kanari Professor Sing religious leaders Sing Yauna Asawasawa Muikiana Kuki Singna Achumba Oina Nganglakpa Asina Amuka Hena Malimgi Miamna Tazari Adubo Kuki Singna Haidaba Mayamba Asi Achumanate Haina Knowledge Exchange Netwana Documents Kaya Komsinduna document sing Adugaloina internet upload Tauduna Sengdopaki Tabakana Satari Malingi Miamna Yengna Riba Asi Human Rights Sopa Tabak Taura Hibisine Human Rights Kongong Naba Tabak Tawasanga Ado Malingi Miamna Yaning Day Yengna Bagi Kangbu Oirabasu Nupi Angang Amati Asont Ana Singdadi Kut Taba Hibisi International Lona Yade Aduna Maitei Shingna Kaidung Danapi Angang Amade Asonda Ana Singda Tatita Wina Tawumsi Asigumbagi Togdok Amagi Pau Hek Tabada Maitei Shingna Lan Batao Kadaribne Haiki Amaram the Ziban Hospital Kaksangi Managing Director Dr. Yangkomba Asokomana Pondo Kibada Hausik Toliba Land Asi Haurapa Matamda Ziban Hospital Kaksangi Medical Amadin Non-Medical Staff Punamak Tha Ama Makairom Hospital da Kem Tagduna Aso Apanta Yaurakpa Mioikia Lemna Layanki Maduda Sunatana Kaksingda Hangba Relikem Keada Shengi Mating Pangbatanatana Free Hall Checkup Camp Kiaso Pangtokre Karigumpa Laina Laishat Amalapa Madamdadi Ziban Hospital Kaksingna Free Hall Camp Pangtokana Lemna Layangani Haiki Library and Information Center Kaksingna Nomaisang Kudingi Pangtuktuna Chatariba Special Sunday Gi Chamriga Yangkai Mga Sobe Edition Ngasi August Ki Tangkungi Ayuki Pung Teretagi Mapon Makai Pawa Center Esagi Auditorium da Pangtokre Ngasigi Session Aduda Tawal Ningombam Dagi Haukiba Aduga Hausik Hausana London UK da Charter Accountant Oina Tabak Toriba Bisosita Okramna Resource Person Oina Migration Interaction Taunaki Maduda Bisosina Migration da Goal Set Tauduna Determined Taunaba Aduga Objective Oina Babal Taupiki Ngasigi Taramda Bisosiki Loidabi Aduga London King's College Hospital da Deputy Manager Nurse Oidabi Yangkom Ningon Bizanti Okram Susarugadana Wanganki Special Sunday Gi Oiba Meditation Amadi Quiz Program Supangtoki Maduda Naurem Ingo Choba Amadi KSH Zoikumana Quiz Master Shing Oike Lions Club Kaksing Greater District 322 Dina Sinduna Bana Mahotsabka
mari lainana ngasi ayo kaksing Punjab palumda leiba Senior Citizens Forum kaksing ge all is home ge campus da uchara thakre uchara thabagi tharobatuda Lions Club of Kaksing Greater ge President Naurem Namita Devi Secretary Nomaitem Sunita Atay member sing Senior Citizens Forum Kaksing ge President ex-minister Nomaitem Nimai Treasurer Yambem Saite Singh Atay member sing all is home aduda hangba relikem da Labor Singh Amadi Ananda Singh Yoga and Nature Cure Resource Hospital Machin Manau Jingla Kaksing ge staff amasung trainee singna sarvyakhi Lions Club of Kaksing Greater ge Secretary Nomaitem Sunita na phongdorakpada band mahotsap ka mari lainana hanasu all is home Kaksing ge campus da uchara thakre hana thakiba uchara sing samsin sajin bakaloidana ngasi su tik chara kya thazale Hauzak Manipur da tholiba irang asi atuba matamda loisinduna namnam asida ing tappa nungshi chanana leminaba ado amu hanna laklasunu haibagi pauzenda loinana uchara thabage tharam asi pangthokpani haiki Nomaijing numit ki ayu khudingda Anganching Eco Park Kaksing da Sathariba Sunday Eco Club Tharongi Chadukama Oina Yogana Sanarishing da Piba Kanaba Singha Amadi Togan Tongamba Yoga Masana Singhe Matangda Awareness Kam Demonstration Program among Asipang Thokre Ngasigi Tharamda Patanjali Yoga Samiti Manipur Chapter Gi Head Dr. N. Rajendra Singh da Yoga Gi Kanaba Singh Sunday Eco Club Volunteer Singh da Thambaka Loinana Participant Singha Loinana Sanabaga Mari Lainaba Ashan Kaya demonstrate Taubaga Loinana Punna Sajant Uminaki Miam Nasu Ahanba Amadi Om Suba Sandegi Ayuki Pung Turktage Nipan Pawa Tawgadaba Special Yoga Session Singda Sarugabio Amadi Anganching Eco Park Moment Kaloidana Sangsilaba Sustainable Development Gi Ihoda Sarugabio Haina Adamgi Secretary Surjit Ketrimemna Pungdorakli Mama Oibishingi Aroiba Warefa Haiba Banner Gi Makada Manipur Gi Tongan Tongama Mapam Degi Lakpa Mama Oibishingi Oiba Mipamba Ama Ngasi Tawai Mirent Women Wing na Sinduna Singzamai Tongkongda Leiba UYO Community Hall da Pangtokduna Hayengdagi Kutang da Sidriba Pauba Kutang Chara Henbake Kongjang Jangchenba Horagani Haina Amato Ina Wareb Lokre Ngasigi Mipampa Aduda Tongan ba Wangang Loi Kiana Hauzek Manipur da Togliba Lanta Ase Matokaram na Wairushin Purakatake Haibigi Matang da Pangtongna Ke Wangang Loi Singna Pungdona Kibada Wapam Singha Aduda Yumpambo Oidaka Manipur gi Ladiba CSO Singna Amato Oina Punsinuna Tungi Mirongi Damakta Apunbagi Oiba Kolau Laudriba Pauba Manipur gi Mapandaki Changchilaglaba Narco Terroristing Taktok Triba Pauba Amadi Adubada Assembly Session Pamduna Irang Ase Loishanaba Aroiba Warep Lautriba Pauba Tawai Mirengi Mama Singna Kudang Sara Henbake Kongsang Ase Sidraba Pauba Chanchanaba Warep Lokibane Wangang Loishinka Aduge Maikidagi Ireba Kanana Baginamakta Tawai Katkraba Athaba Pona Brazaba Sige Aroiba Mapam Pauba Asongba Amotba Marakta Tamlaga Lengak Asina Praja Singbu Nungsiram Gadra Manipur ge border Singha Asi Lengangna Ningtina Pensing Taudragade Ima Singna Pensing Taurage Larik Lai Shuningtina Haidaba Singna Karigidamakta Ima Lebaka Asi Kanbangam Loitoripano Haibani Chingba Wapam Sing Pongdonaki Manipur की assembly से अथुब मतम द फंदुना Manipur की कन्नब की दमत अखन्न बत्तोंगान वरे कुम लौकिब फौबा हवाई मेरेल की women wing की मशीन याबनबा इमा सिंगना कुथांग सरा हेमबगी थौरम हयेंदगी हजरगनी Megitang Ohumdagi Tokiba Kangloki Irangda Yum Kaya Mai Chaktuna Lanzana Raklaba Kumbi Kendra Ge Manugda Leiba Torbong Grampasake Mirishingda Kendra Asake MLA Sanasam Prem Sandrana Ngase PMJAY is Manta Varake Halkar Singyan Thokre Pagopsau Ikai Mamang Lekai Community Hall the Pangtokiba Halkat Yantopake Tharampa Aduda Kumbi Kendra Ge MLA S Prem Chandra Torbong Grampasake Pradhan CH Sanahanbi
तोरबोंग ग्राम पंचायत के 1 over 5 के मेंबर एच इबेमचा देवी अमदी लेकाई के अहल क्याना प्रेसिडेंट मेंबर सिंह ओइना सरुक याखे तौरंग मरी लेना MLAS प्रेमचंदना फोंदोखिबदा हौकिबा मेगी तांका अहुमदगे हौदुना थोकिबा इरांका अदुदा नुक्सिदबा इमा इचा इचे इचल कयागे युम्मई थादो फेग्रबा मांख्रबा लंथुम मयाम असि हानगी फिबमदा हंजलंगनबा अथुबदा थबक ओंथोंनबा गवर्नमेंट असना कना होनरे कनागुम्बना गवर्नमेंट असिदा ट्रेनिंग पेंदबा क्या लेरंबा याई अदुबो गवर्नमेंट असि तुमिना लेते खंगौतना युम्मई चालकपना हेल्थ कार्ड आधार कार्ड ना चिंगबा मरु इबा डॉक्यूमेंट कया मंगहोबा मयाम पादु ngasi honorable chief minister के मियंग मकादा हेल्थ कार्ड सिंग अदु नौना महांगना यंथोक सबने लमदम असि खना चैनादनबा मणिपुर कायदनबा होनदुना लाकपा मपी मपा चकलबा गमेने मियंगे तौबिमान गमेन असिना खंगे लमदम असिदा शांति हंजलंगनबा होनबदा एकोइ पुन्ना सरुग्यामिना से हाइखे कुंभी केंद्र के MLAS प्रेमचंद्र के मियंग मकादा हॉर्टिकल्चर डिपार्टमेंट ना पिरकपा लफु चारा अमदी एग्रीकल्चर डिपार्टमेंट ना पिरकपा यूरिया फर्टिलाइजर सिंह सलंग कोंजिल दलैबा MLA के युमदा MLA मसना केंद्र असगी युमदा ngasi यंथोपा होख्रे तरमतुदा MLAS प्रेमचंद्र वांगो ग्राम पंचायत के प्रधान पी बालेश्वर फार्मर मोहम्मद अब्दुल कलाम पेंगबा पिसिकल्चर सोसाइटी के सेक्रेटरी W पंचमनीना प्रेसिडेंट मेंबर सिंगोइना सरुया के MLAS प्रेमचंद्रना फोंदो के बदा मणिपुर थोलिबे इरांगा से अथवा मतमदा लोइसिनबा लेंगा कसना कना होनरी नाकल अनिमंगना वरी सनदुना शांति पुरंगनबा होनरी लमदम असिबो कन्नबा होनबदा खुदिंगमक पुदी अखोना वेलकम तवी अदुगा लमदम सिबो मांगनबा होनरपा लमदम सिबो सिंगनरपा अमदी लमदम सिगी यलोंगमी सिंगबो उसित थवैदबा सिंग लमेन तुमेहनबा सिंग अदुबुदी लोगे मतुंग इना दंदी पिनबा सेमसाब लोइरे हाइखे मणिपुर हौजक थोलिबा इरांगा सिगे मतंगदा मणिपुर गे तंपाक्ता खुंदारिबा मैतै सिंगना करी थौदांग लौगनी अमदी करी तौगनी हाइबगे मतंगदा मियाम के ओइबा स्पेशल डिस्कशन ता अमा ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन ता अमकोना सिंदुना इबदो ओंगनारेल लाइबोंग निंगथौखोंगदा ngasi पांगथोख्रे थरमदुदा अमकोगे प्रेसिडेंट PH नंदो लुवांग पोइरे लेमरोन ता बैरा पाइबी के प्रेसिडेंट एल मेमसोबी मैरा पाइबी अपन बल्लो बिष्णुपुर के प्रेसिडेंट एल थंबाल लेमा यूकोबिक के प्रेसिडेंट W बसंता अमावबा के प्रेसिडेंट वाइकुंजरानी MMPCO के प्रेसिडेंट मनोवार आली ऑल मणिपुर मैनपावर अपलिपमेंट सेंटर के प्रेसिडेंट धनचान सीनियर जर्नलिस्ट मोबिना अथोइबा मिठुंगन सिंह अमदे वांगांग सिंह ओइना सरुयाखे PS नंदो लुवांगना फोंदोखिबदा हौजक थोलिबा इरांका असिदा मियाम असि करी तौरगा फगदगे हाइबा खनदबा अमा याउरी कुकी मिलिटेंट सिंगना नोंमै कपसिलकपा थेंगनगत्रा इंडिया गवर्नमेंट करी हाइरकदी मणिपुर गवर्नमेंट करी तौरकनी मियाम असि सोइदा ngamdanaba honabada ima kyana numidang tumdana ngak selba kya asi afaba mayonta amada langnaba miyamna changsing kadaba khongjan tawgadaba thabak singka adu khananaba mifamase pangthopani haikhe senior journalist Mobina फोंदोखिबदा हंदक थोक्लेबे इरांका असिदा कुकी सिंगना तौहैदबा थबक्या तौरी थांजिंगे खुबम थांजिंगजिंगदा नतना लेते कौब्रुगे खुबम कौब्रुजिंगदा नतना लेते कोंदोंग लाइरेंबी इमा मोरेदा नतना लेते अतै मफम सिंगदा संगतबे यादे असगुंबा कल्चरल हेरिटेज का मरी लेनबा लाइफम सिंग कुकी सिंगना इरांग तौरगा थुगाइबा मांगहनबा तौई मसिना मैतेगी पुआरी मंगले अदुगा मखोइना खुल अनोवा अमा हेक्ट ताबा चर्च अमा हेक्ट साबदी याई अदुना चर्च थुगाइबगा लाइफम लेंसेंग मंगहनबगा चांगदनबा यादबा कया सुलेरी मरम अदुना खंथमिनरगा करी तौरगा शांति हंजलकने खनमिनबा मथौताई हाइके Okang Kana Nahi Police Station outpost Tamamane,
मधु निथो पानी यो तमने मधु मके ये ले वाले मके वाले कुदु के रंग ले मगे के खुदम अन सिगी पोसी तुम न मा लो कुदु चालू खमंदना महा ने तो बोले अल्लाह ने कोई साव नि सा गया के मके आई जाओ है तो आई साव मणिपुर थोलेब कांगलु के लानसना मरम ओरगा लांजनदुना रेली कैंप सिंगदा लेरिबा महिरोय सिंगे महिमा सिंह तंबदा मतंग ओयना बगिदमक्ता काउंसिल ऑफ टीचर्स एजुकेशन द कोटागे कन्वेनर एल जुगिद्रोना लुचंग टीम अमना ngasi तेरा खोंगसांग बी अमदे सुगुनुदा लेरिबा रेली कैंप सिंगदा चटुना नोबल ड्रेस न चिंगबा पोलम सिंग मतंग पांगख्रे तेंगबांग खोंगसक असिगे मतंगदा कन्वेनर एल जुगिद्रोना हाई चिंगा ताइना ना लेरिबा मफम सिंगदगे महिरोय सिंह हाउजे रेली कैंप द लेदुना मही तंबदा खुदोंग सातबा कया थेंगनरिबा असिगे खलगा ओजा अमा ओइना लुब असिदा ngamjaba mateng pangjabani ching amadi tamda leiriba oza singna su tungi yumbirin singi khalaga phaba mahiroi semganaba honabada angamba mateng sing pangbiyo haike amaromda rally camp ta leiriba mahiroi sing khakta tanatana atopa inmate sing leikai ngangleba volunteer singi oinasu pirol amadi chana thangnaba polam sing mateng pangkhe haire tera khongsang bida salaikanba lubna hangba rally camp ta ngasi tera lokra pump lekai da leiba ayekpam tolengi imang manungna purit firol notebook pen pencil amadi angang singi chana thangna ba polam sing mateng pangkhrei ngasi mateng pangba aduda salaikanba lob tera khongsang bi unique president m mangina manipur ki puaribo sandok samjin tawriba koki sing asibo manipur ki lemai dege maru phangna mototriba phawba land lepkhiroi haikhibaga loinana ngasi kem asida lakbiduna inmate singda ayek pamba tolengi imang manungna polam kya mateng pangbibada thagarpa phongdoragle UCOVID amadi maitei pangali intellectual forum Bisnupur district na Janems hospital ka puna khusamna sinduna Anita Standard High School kwakta da hangleba rally camp ta leiriba inmate singda lemna layang bagi camp ama ngase rally camp asida pangthokre health camp asida igi medicine gi skin amadi pediatrics gi oiba toganba department singi stall sing hangduna Janems ki doctor tarana layang bagi thabak chathaki loinana anaba singda lemna hidak langtak sing supiki Kemasida Janemski Director Dr. L. Deven, Janemski Medical Superintendent Dr. K.S. Lokesho Sulaktuna Yang Singke. Loinana Amokogi President P.H. Nando Luang Sulaktuna Sarugyake. Pangtoliba Kemp Asiga Mari Loinana Amokogi President P.H. Nando Luang na Pangtokibada Kem Asi Pangtok na Bahonabada Janemski Director Amadi Vatican Superintendent na Achobam Mating Tawira Pagidamagta Tagarpa Pangdorali. Kwakta asi irang asige jaitheng phangba rally camp singda mi yamna leiba mafam amani medical camp asi manipur gi mafam khudimakta pangthokpa mathau tai maramdi manipur da tholiba wathok lanthok asi loisindri rally camp ta amadi tongan tongamba mafam singda mi kyana awa ana khangdo na leire masida aikhoina mateng pangmina ba mathau tai haiki Housing Manipur da tholibai irang asi Manipur gi apunbagi saktam kaidanaba athuba matamda wariyushin pura o haina lengakta taksinduna United Protection Committee nambolna sinduna nambol kaiten temporary market seta matam kaktana khutang wakat mipam chatharapagi saroka ma oina ngasi ayukta Govindagram Maira Paibi ima singna wakan mipam chathakre Wakan mi pampa atuda Manipur ge saktam kaibe yaroi to kaiba lengak lebe yaroi Manipur da ke narco terrorism marupang na taktokadabane Manipur da NRC chana hangadabane Mitop Singh Manipur da ke taktokadabane Manipur da ke Assam Rifles lokto o haina thaba banner sisinake Haukiba megi tangka ahum lisingani kulumdoi da ke Manipur da kangloki irang Tolakpadagi tangdu laitaba phibampa ama ngakpigani Manipurda tangdu laitadaba phibampa ama lairakpada natana national highway singda mitei community ge
passenger sing sathok sasin ngamdana ledakle maru aina National Highway 37 GD to Imphal labi asida numit Germany helaglaba phawba chatpa ngamdana tangai phadana helicopter amari shilsar deki flight Imphal dechanade adubo later laida praza miyam dadi ajoba jating ama oibana awawa kya mayonare manamasina Manipur government amade government of India na akanaba miyang sangbiduna haiba National Highway 37 asida maite community singna agi akhang laitana chatpa ngamnanaba honabiyo natrabadi maite convention zirina praza miyam galunana National Highway 37 da makhan kuding make passenger service thingsinaba warep lauragane Nakalamramda Manipur gi asigamba matam asida yamna sensitive oiriba Jiribam district chatliba August thagi tang taradagi deputy commissioner ge pump hangduna lerakle masina district asige administration da sauna akaiba thohan batanatana community kayana khundariba lamdam asida yamna khudong thiningai oirapa yabagi phibamda leibana Manipur Gamina district asige hangduna leiriba DC thabiraktuna prajamiyam gi awabasi kohanbi haina apel tawrakle amaramda Jiribamdagi Imphal chaliba helicopter ge mamal asi lengangna miyang sangbiduna chanaba yaba mamalda hantahanbiyo haina suphungdarakle Paumisinga unaba aduda Meite Convention Jiribam ge President TH Kumbal Luwang Finance Secretary Y Sharal Amadi Maru Aiba Thaupuba Singsu Sarugyakhe Amaramda Jiribamdagi Imphal National Highway 37 asida satliba chamjaraba Meite passenger sing chatpada unsecure feel oiribasi security tight oina thambiduna passenger mapung phana chadhanbiyu hanadagi senduna lakleba bus amasung train sing amu hanna chalenbiyu haiduna Union Home Minister da athuba matamda appeal tawragani tawbugi memorandum ama pishalagani haina ngasi Jiribam district ke Babuparada leiriba Ziri News Network ke conference hall da pangthokiba paumi singa unaba aduda WMC Jiribam district council ge vice president ke Ratan Singna phongdokre anadege su koina Ministry of Railway da pisanduna laikhaba koigi GD2 Silchar hanadege chelaga lei GD2 argadara chelaga lei khongsang tu asigi mathakta Jiribam chu Guwahati asi athuba matamda chalhanbiu amasung aroiba oina akhoi GD2 Imphal gi railway project asi yamna thunamak losanbiu haiduna akhoi appeal amasung memorandum ama pisanjaragani haina hajari Sayi sige athengmada pangthokadaba Madhya Pradesh ke Assembly Mikhal ge Sem Saba oina BJP ke working committee ge meeting ama Gwalior da satari haide Union Minister Amit Shah na haikibada Chief Minister Shivraj Singh Chauhan na meeting ka aduda maru eba warol ke phongdokade meeting asige maru eba pandamde pangthokadariba state assembly bikhala sida mai pangnaba thoram yatpa amadi mioi kro mapal leiba state asige thabak kya paikhatpani political resolution amasung meeting da pass tawgani haide lesingani ahumdagi BJP ke lengak ama Shivraj Singh Chauhan na luchingba lengak leiduna paikhakraba thabak sing amadi lesingma samapan marpatra humdoidagi lesingani ahum phawbada Congress ke government ke matamda tawkiba thabak sing samdamnaduna miyambo khangangbane Congress government ke negative policy sing miyamda khanganba amadi BJP ke government lakpadagi state adu development ke thabak sing tawrakiba sing khangangani haide hausegaroibada maroiba pau amone pizari Kuntrani thoi suba Manipur language day thoram state ke thakta pangthokre Yellow missing tandulaitana hingzana balengana yawal lup singa wari shanaw haibagi wakat khongjang ngasidagi changsan ba haukre Mama oibisingna hengdagi khutang sara henbagi khongjang sangsana ba wareb laukre Loinana hausak tholibai irangka asigi matangda maitei singna kari tawgadagi haibagi matangda khananaina bagi thoram pangthokre Image Paodam ngasigi de matang asida loijare meng tabiri besingbo amokana khurupjare